Nepal ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 9862498264 ꯂꯣꯏꯅꯅ 8014220728 ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔꯠꯖ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ꯫ ꯃꯦꯁ ꯔꯥꯁꯤ ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯉꯝꯕꯅ ꯆꯤꯡꯅꯒꯅꯨ ꯌꯦꯠꯅꯕꯗ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ, ꯊꯤꯖꯤꯟꯕꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯑꯐꯕ ꯐꯪꯖꯒꯅꯤ, ꯅꯔꯜ ꯂꯧꯊꯣꯛꯅꯤꯡꯕꯗꯤ ꯂꯩ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯆꯦꯛꯁꯤꯜꯂꯨ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯃꯤꯌꯥꯝꯒ ꯂꯩꯅꯕ ꯃꯔꯤ ꯐꯒꯠꯄ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯆꯥ ꯅꯅꯥꯏ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ, ꯍꯨꯔꯥꯟꯕ ꯂꯣꯏꯅꯕ ꯍꯩꯌꯨ, ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯗꯣꯛꯀꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯏ, ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯑꯅꯧꯕ ꯊꯕꯛ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯀꯥꯟꯅꯖꯒꯅꯤ, इचंग थौबा अमदी असाउबा फुदोकपीपगिसु ओइजा ओइथक फंगनी, लेसा पाखंग सिंगी ओइना लाइबक फै। कर्कट राशि पोरम यादपा ngang sakpa arang araki thabak amadi naknaba miga thaupangminaba mai pakani adubo saunaba amadi yetnabana mangjabadi leigani, leisa pakhang singi oina nungsi mari fagani। सिंह राशि सेंदोंग तानबा थबक तंगसी सुकानब नुमितनी, खुसौ थाबा मतंग चागनी, मियावगी मतेंग सोइदना फंगनी अमदी पलंब थबकी पाउ नुंगाइगनी, लेसा पाखंग सिंगी ओइना मरी फै। कन्या राशि अनम तानगनु अमदी नापल तौगनु, कानब लैरोय अमदी चादिंग हंथगनी, नाइटोमदी वारेप लौगनु, लाइबक्ति फगनी, मिचंग हेंगतकनी, लेसा पाखंग सिंगी ओइना वखल नुंगाइ। तुला राशि इमुंग मनुंग वा तानौ मतंग चाबदा थौना फुदोउ कीगनु, अंगंबना चानबीगनी, मिंगचत तानबा यागनी अदुबो होया फव अमदी चरांगनबदी मांगनी, लेसा पाखंग सिंगी ओइना हेन्ना पामसिनगनु। वृश्चिक राशि नंगी ओइबा मी अमदी नुंगसिबा मरुप मपांगनी, पांगी मखोइगा लोइनबा थबक सुकानगनी, फमथोन फंगबगुम नुंगाइगनी, ngang sakpada तानिंगनी, लेसा पाखंग सिंगी ओइना मरुपकी मतेंग लौबा यागनी। धनु राशि निंगबा थुंगबा नत्तना अनौबा थौरम पांगबसु कानगनी, येकनबा लाकनी, लाक्सिनबा खरदी ngamलसु मिकोक थोंगबदी वागनी, अनौबा मरुप मपांगदी फंगनी अफवनी, लेसा पाखंग सिंगी ओइना नुंगसिबना चाले। मकर राशि माई पाकनी, निंगबा थुंगनी, इमुंग मनुंगी वा तारगा थौ पांगु, खंथरगा पांगबा थबक खुदिंग माई पाकनी अदुबो ngakalladi amadi fingladi faroi, लेसा पाखंग सिंगी ओइना नुंगसिबा फंगी। कुंभ राशि मतम मांगनिंगाई ओइ चरांगनगनु अमदी होया फगनु अदुबो नचा ननाई अरंग अराक अमदी तुंगी पोरम सिनबा लांगबदी हैगनी, मिंगचत लई पाखतकनु, लेसा पाखंग सिंगी ओइना हाइजबा ताबिगनी। अरोइबदा मीन राशि हक्चांग नुंगाइबा वाटकनी अदुना थौरम पुगनु अमदी अरुबा खन्ना नैनबदा चेक्सिलु, अनौबा मरुप मपांग लोइनबदी फंगनी अमदी सेल थुमसु फंगनी, लेसा पाखंग सिंगी ओइना पाउ नुंगाइबा ताई।
Ngasigi matam-matamgi wafamda puduna laksari border pillar number marufuga mathoi kaidawngai loigani Manipur gi wathoksing. Geographical area da Manipur laibak sigi mainland da leiriba atei state singa yengnarubada yaba natte yamna pi apikpa state ama oibagi haunaba mi singsu yamjadri Lok Sabha gi member fauba ani dagi hengatpa ngamdri adubo thokhan ningdaba Thorok fam su thok taba thaudok wathok singdi masingdi haunaduna battalion oina lai haibagi fibam adumak thoi sathiba achauba wathok ama thorakpada adubo santainaduna aroiba waroisin puraknaba hotnai aroiba warepnaba watupnaba ama matam sangna thenglabasu thengna purakpadudi ngami adubo laibak thibadi adugumba thaudok adu loisinduna thupsin khrabasu maduna pomloi loiba waroisin ama hekta oide atopa anauba amuk hekta chongkhalai thorai adubu hairiba fibam sida adumak engage tawduna leiragani wathok lanthok singsu santaina bada hotnaduna leiragani karam kandano Manipur na mangjil thana chawkhot khraba state singa hidana rakpada saruk yabangam gadoriba wahang asi hauji Lonariba Myanmar da tainaba ngamkai paringda laibak anigi marakta ngamkai sambal laibak sigi maikai dagi khananaba honarakpada thorakliba wathok sing sidadi hangdaba yarakte adubu wahang sing kaidawbagi hangdaba yaraktriba wahang ama oina songthoraklibano karigi thogallaklibano haibani yumlonariba laibak anigi marakta laiba ngamkai haibasidi Malimgi miyam makoigi lengak singna sakhangba mipum tingna khangba pankhai ama oifam thoktabra masi oiragadi wafam sida yetnagadawriba jarang khoirang naba thokhan gadawriba asibu karigino masigi maram sing leibra leidabagi thoraklibani United Committee Manipur UCM gi president na luchingba team amana chatlaga amukasu yengsilure masida Myanmar amasung India gi marakta India gi maikai dagi khagadaba ngamkhai gi sambal gi mafam adu onatainana lana border road task force BRTF na khananaba honaramba thengnare haibani maramdi sambal khagadawriba mafam sigi chap chaba yumpham thokliba mafamda yunggadagi border pillar number marfuga mathoi adu masagi yungpham thokpa asengba mafamdagi lebak sigi lamkhai manungda kilometer ahumlom changsillaga yunglam le haibani hairiba thawong sing soire chumdre la le haiduna survey of India gi official sing laklam khibada kwatha khulgi khunja singa asengba yungpham thokliba mafam adu Tana Jatmin Naduna, Yangsin Minakiba Laikre, Kudom Bina, Tinduna, Taklure Haibani, Adubu, Hairi Batawong Sing Asi, Chakwat Krabasu, border pillar number Marfuga Matoi Asi, Aranba, Jumdabu Mafamda, Adumak Yung Sinduna Leire, Aduga, Aranba Fivan Asigi, Manungda, Matung Ina, Ngamkaigi, Sambal Kananaba, BRTF na, Kom Tokpa, Hauramle Haibani, Masai Sida, Mafamduda UCM na haktiang na chatuna yengsiluraga tamluriba pawasigi matangda government ki maikai dagi miyamda wafam asi ngani ising ni haiba wafam amata kangthok triba karigino masina takpadi wafam asi achumba oire chumle haiba natra masi oiragadi sambal khaba haujindringaida border pillar gi asengba achumba masak yunggadaba chap chaba mafam hana Laptop from Toi Tabak Sida Panthadana Pungning Changba Chumi State Amasung Union Government ki Maikai dagi Mari Lainaba official sing Chang Sinduna official oiber report Law Rugadabani report tugi matung ina Paikhalak from Tokpa Tabak sing Pangtok Hauba Chungani Yoti Sharingai da Yehogadabani Adugi Sumatakta Wathok Asi State Sigi Ngamkai Mari Lainaba Aruba Wathokni Haibasi Kanta Ningi Masininga Sigi Pujarakliba Matam